ꯕꯒꯤ ꯍꯦꯛꯂꯛꯄ ꯃꯌꯥꯝꯗꯣ ꯀꯣꯠꯅꯅꯕ ꯉꯁꯥꯏꯒꯤꯗꯨꯅꯤ ꯁꯤꯅ ꯁꯂꯠꯀꯤ ꯀꯣꯕꯤꯒ ꯇꯤꯜꯍꯧꯒꯗꯤ ꯋꯥꯠꯂꯦ ꯁꯤ ꯐꯥꯏꯅꯦꯜ ꯇꯤꯡꯉꯕꯅꯤ ꯏꯔꯣꯟꯕꯗꯤ ꯂꯣꯟꯊꯣꯛꯑꯒ ꯃꯔꯣꯏ ꯍꯥꯞꯇꯕꯤꯗ ꯊꯝꯗꯣꯏꯕꯀꯣ ꯁꯤꯅ ꯍꯣꯔꯦꯟꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯊꯣꯡꯍꯧꯗꯣꯔꯕ ꯆꯤꯀꯟꯒꯤ ꯁꯤꯅ ꯁꯂꯠꯀꯤ ꯀꯨꯀꯔ ꯃꯊꯛꯁꯤꯗ ꯍꯥꯞꯄꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯅꯣꯏꯔꯒ ꯁꯨꯃꯥꯏꯅ ꯆꯤꯊꯣꯛꯑꯦ ꯒ꯭ꯂꯥꯁꯅ ꯇꯛꯈꯥꯏꯔꯀꯥꯟꯗꯨꯗ ꯁꯤꯅ ꯐꯔꯦꯗꯀꯣ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯅꯠꯇꯦ ꯌꯣꯡꯆꯥꯛ ꯀꯩꯅꯣ ꯉꯥꯛꯇ ꯐꯨꯠꯈꯤꯕꯗꯣ ꯌꯣꯡꯆꯥꯛ ꯉꯥꯛꯇ ꯇꯣꯉꯥꯟꯅ ꯐꯨꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯂꯩꯔꯦ ꯅꯝ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦ ꯁꯤ ꯍꯦꯛ ꯍꯥꯞꯆꯟꯈꯤꯕꯒ ꯉꯥꯔꯤ ꯃꯣꯔꯣꯛꯇꯣ ꯍꯣꯏ ꯄꯣꯁ ꯇꯥꯏ ꯐꯖꯔꯦ ꯃꯅꯝꯁꯨ ꯐꯖꯔꯦ ꯐꯖꯔꯦꯀꯣ ꯉꯔꯥꯡ ꯂꯣꯛꯂꯩꯗꯣ ꯌꯥꯝ ꯅꯧꯗ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯂꯣꯛꯂꯩꯗꯣ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣꯗꯒꯤ ꯁꯃꯨꯔꯣꯛꯗꯒꯤ ꯂꯩꯔꯛꯄꯗꯣ ꯑꯩꯅ ꯂꯣꯛꯂꯩ ꯍꯧꯔꯤ ꯀꯩ ꯀꯥꯟꯅꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯅ ꯁꯤ ꯆꯥꯅꯤꯡꯉꯦꯗꯤ ꯌꯥꯝ ꯅꯧ ꯂꯩꯔꯝꯃꯦ ꯂꯣꯏꯅꯃꯛ ꯅꯧꯋꯤ ꯊꯣꯠ ꯂꯥꯎꯔꯒꯅꯦ 이런 걸로 해라. 이런 거 포스타그래. ꯀꯣꯝꯄꯥꯛ ꯑꯃꯅ ꯃꯊꯛꯇ ꯀꯨꯞꯁꯟꯈ꯭ꯔꯦ ꯄꯥꯛꯄ ꯌꯥꯝ ꯄꯥꯛꯑꯦꯕ ꯁꯤ ꯀꯣꯝꯄꯥꯛꯁꯦ ꯁꯤꯃꯗꯤ ꯀꯣꯟꯅꯕꯅꯤꯅ ꯁꯤꯒꯩꯁꯤꯗꯤ ꯑꯗꯨꯝ ꯊꯝꯃꯒꯦ ꯁꯤꯅꯦ ꯂꯣꯝꯕꯅꯦ ꯑꯗꯩ ꯁꯤꯒꯨꯝꯕꯗꯤ ꯍꯥꯟꯅꯩꯁꯨ ꯈꯔ ꯂꯩ ꯁꯤꯒꯩꯁꯤꯅ ꯁꯦꯝꯃꯒꯦ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯁꯤꯒꯩꯁꯤꯅ ꯁꯂꯠꯀꯤ ꯀꯣꯕꯤ ꯂꯧꯊꯣꯔꯛꯈꯤꯒꯦ ꯁꯤꯒꯩꯁꯤꯅ ꯁꯤꯡꯖꯨꯒꯨꯝꯕ ꯑꯃ ꯈꯤꯇꯪ ꯍꯥꯞꯄꯒꯤꯀꯣ ꯁꯤ ꯀꯣꯕꯤ ꯅꯨꯡꯕꯤ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯈꯔ ꯍꯥꯞꯁꯦꯅ ꯉꯧꯕ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛ ꯄꯤꯛꯅꯤꯛꯇ ꯄꯨꯕ ꯀꯩꯅꯣꯗꯨꯅꯦ ꯁꯤꯡꯒꯜ ꯕꯔꯅꯔꯗꯨꯅꯤ ꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯔꯣꯏ ꯉꯧꯕꯁꯦ ꯍꯧꯔꯦ ꯆꯤꯛꯀꯟꯁꯤꯗꯤ ꯀꯩ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯁꯤ ꯃꯩꯁꯤꯅ ꯇꯧꯕꯗ ꯀꯩꯅꯣꯒꯤꯗꯣ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯊꯣꯡꯕꯗꯣ ꯃꯣꯏꯒꯤ ꯌꯦꯟꯗ ꯀꯩꯅꯣꯃ ꯈꯖꯛ ꯇꯧꯕ ꯑꯃ ꯌꯥꯎꯏ ꯀ ꯍꯥꯏꯗꯣ Hi everyone, welcome back. ꯑꯩꯈꯣꯏꯁꯦ ꯉꯁꯤꯒꯤ ꯃꯌꯥꯝ ꯂꯥꯡꯉꯝꯃꯤꯁꯦ ꯆꯥꯛꯀꯤ ꯇꯧꯅꯕꯅꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯆꯉꯥꯡꯒꯩꯗ ꯆꯠꯂꯨꯕꯗꯣ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔ ꯑꯗꯨꯋꯥꯏꯒꯤ ꯃꯌꯥꯗ ꯑꯃ ꯚꯤꯗꯤꯑꯣ ꯚ꯭ꯂꯣꯛ ꯑꯣꯏꯅ ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯒꯤ ꯀꯀꯥ ꯍꯣꯏ ꯑꯗꯒꯤ ꯏꯟꯗꯣꯝꯆꯥ ꯑꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯣꯏꯈꯩꯗꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯁꯦꯅ ꯉꯁꯤ ꯆꯥꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯆꯥꯛꯁꯦ ꯑꯩꯈꯣꯏꯁꯦ ꯑꯣꯀꯦꯖꯟ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦꯕꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯨꯝ ꯅꯨꯡꯁꯥꯒ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯛꯇ꯭ꯔꯤꯉꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯥꯔꯦ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯉꯩ ꯀꯣꯔꯣꯅꯥꯒ ꯈꯔ ꯍꯟꯊꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄ ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯄꯨꯟꯁꯦꯅ ꯍꯥꯏꯔꯒꯅꯦ ꯑꯥꯗ ꯑꯗꯨꯝ ꯑꯅꯝꯕꯅ ꯍꯦꯛꯇ ꯆꯠꯂꯒ ꯄꯨꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯧꯔꯁꯦꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯁꯤꯟꯅꯔꯤꯅꯦ ꯉꯁꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯒ ꯑꯣꯏꯕꯁꯤꯗ ꯍꯌꯦꯡ ꯚ꯭ꯂꯣꯛꯁꯤꯗꯤ ꯁꯟꯗꯦꯗ ꯑꯣꯏꯅ ꯊꯨꯡꯒꯅꯤ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯊꯦꯜ ꯀꯩꯀꯩ ꯁꯦꯝꯃꯝꯃꯤꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯅꯝꯕꯅ ꯃꯊꯦꯜꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯍꯦꯟ ꯁꯅꯥꯅꯦ ꯕꯨꯡꯉꯣꯅꯦ ꯃꯃꯥꯅꯦ ꯃꯣꯏꯈꯩꯁꯨ ꯂꯥꯛꯑꯣꯅ ꯑꯗꯨ ꯉꯁꯤꯁꯦ ꯊꯥꯡꯖꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯄꯟꯅꯤꯁꯨ ꯄꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯒ ꯂꯝꯇꯥꯏ ꯊꯥꯡꯖꯒꯤ ꯊꯥꯡꯖ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕꯒꯤ ꯃꯣꯏꯗꯣ ꯂꯥꯛꯑꯔꯣꯏ ꯍꯤꯡꯖꯥꯡ ꯑꯣꯏꯅ ꯈꯤꯇꯪ ꯊꯤꯟꯕꯤꯔꯨꯔꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗꯨꯗ ꯉꯥꯏꯔꯦ ꯆꯤꯛꯀꯟꯁꯤꯁꯨ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯐꯨꯠꯄ ꯍꯧꯍꯧꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯣꯖꯥ ꯍꯣꯏ ꯍꯣꯔꯦꯟ ꯑꯗꯒꯤ ꯀꯀꯥ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯂꯥꯡꯕ ꯄꯨꯟꯕ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯚ꯭ꯂꯣꯛꯇꯣ ꯃꯄꯨꯡ ꯐꯥꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯣ ꯀꯤꯆꯟꯗ ꯆꯪꯉꯁꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯂꯠꯀꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯇ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯑꯣꯏꯅ ꯁꯦꯝꯖꯜꯂꯦ ꯇꯣꯃꯦꯇꯣꯅꯦ ꯒꯖꯔꯅꯦ ꯉꯁꯤ ꯉꯁꯥꯏ ꯑꯃꯅꯤ ꯍꯦꯛꯂꯛꯄꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯊꯕꯤ ꯅꯞꯄꯤꯅꯤ ꯐꯖ ꯑꯃ ꯆꯥꯍꯥꯎꯁꯦ ꯑꯗꯒꯤ ꯁꯤꯅ ꯀꯣꯕꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒ ꯁꯤ ꯁꯤꯡꯖꯨꯒꯤ ꯈꯤꯇꯪꯒ ꯑꯃꯨꯛ ꯀꯛꯑꯒꯦ ꯄꯣꯁ ꯇꯥꯁꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯐꯖꯩ ꯃꯩ ꯆꯥꯡ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯃꯕꯥꯅꯤꯗꯤ ꯑꯣꯗ꯭ꯔꯣ ꯀꯣꯟꯅꯤ ꯀꯥꯏꯅ ꯁꯨꯝ ꯇꯧꯖ
이나우누피도 ꯂꯥꯛ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ Taban phang de suri. ꯊꯕꯥꯅ ꯃꯥꯄꯟꯅꯤ ꯄꯥꯜꯂꯝꯃꯦ ꯂꯝꯇꯥꯏ ꯊꯥꯡꯖꯒꯨꯝꯕꯒꯤ ꯊꯥꯡꯖꯁꯨ ꯑꯣꯏꯔꯦ Second ꯂꯝꯇꯥꯒꯤꯀꯣ Saturday na suti na. ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦ ꯈꯜꯂ ꯋꯥ ꯑꯗꯨꯅ ꯁꯤ ꯊꯝꯃꯁꯤ ꯁꯤꯒꯤꯅ ꯆꯤꯛꯀꯟꯗꯣ ꯍꯥꯞꯄꯦ ꯁꯂꯠꯀꯤ ꯈꯤꯇꯪ ꯑꯃ ꯑꯗꯨꯗ ꯍꯥꯞꯄꯤꯈ꯭ꯔꯣ ꯑꯁꯣꯝ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯡꯖꯨꯒꯤꯗꯤꯀꯣ sina iron boy chai bagi do sina singju gi sina salad ki posam tare kan iron mas si sina hawai arhar thongba kana do mairong bi do si kitang ka hape bungo cha do ne khone bungo la do ne morok no lo kem hap tabi morok cha ka adum chap thong da hap do cha bi ngam me ba ko do su happy da hawai am pa am bane spoon daga in badam thak pane siga kitang happy grage sila salad to half kra mai se layer mari se half kras kra semba hore sisna ko bagi chicken yaw do bagi ka bane iron baga champut ka dang half ta ngai ri goi di kompak da half se si kana se ko duga kot na na khabai de na le chong dhar si kompak ta dilo semba loi re ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤ ꯅꯨꯄꯤ ꯄꯥꯔꯇꯤꯒꯤ ꯆꯤꯛꯀꯟꯁꯤꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣ ꯍꯥꯞꯄꯁꯦ ꯅꯣꯏꯔꯤꯅꯦ ꯍꯧꯖꯤꯛ ꯂꯥꯁꯇ ꯀꯩꯕ ꯃꯥꯗꯨꯗ ꯁꯤꯡꯖꯨ ꯑꯁ ꯄꯦꯔꯨꯛꯇꯣ ꯍꯦꯛꯀꯦꯅ ꯀꯨꯝꯃꯨꯔꯦ ꯑꯗꯨꯗꯅꯦ ꯑꯩꯅꯅꯦ ꯄꯦꯔꯨꯛꯇꯣ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯂꯩꯔꯝꯃꯦꯕꯀꯣ ꯀꯩꯅꯣ ꯄꯥꯏꯁꯨ ꯑꯝꯇ ꯄꯥꯏꯗ꯭ꯔꯕ ꯈꯨꯠꯇ ꯄꯦꯔꯨꯛ ꯀꯣꯝꯄ꯭ꯔꯦꯛꯀ ꯍꯥꯞꯄꯗꯨ ꯑꯗꯨꯝ ꯍꯥꯎꯋꯤꯗꯅ ꯁꯤꯅ ꯄꯦꯔꯨꯛ ꯀꯣꯝꯄ꯭ꯔꯦꯛ ꯌꯥꯎꯗ꯭ꯔꯦ ꯀꯩꯅꯣꯒꯨꯝꯕꯗꯪ ꯑꯣꯏꯔꯦ ꯄꯤꯊꯥꯗꯣꯏꯅꯦ ꯀꯣꯕꯤꯅꯦ ꯑꯗꯒꯤ ꯍꯔꯕꯁꯀꯨꯝꯕ ꯑꯗꯨꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯁꯤꯡꯖꯨꯒꯤ ꯀꯩꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒ ꯀꯩꯅꯣ ꯁꯤꯕꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯐꯖꯅ ꯐꯖꯅ ꯌꯥꯔꯅꯤꯅ ꯈꯨꯠꯁꯦ ꯄꯥꯏ ꯌꯥꯔꯛꯇ꯭ꯔꯦ ꯀꯥꯏ ꯌꯥꯔꯅꯤꯀꯣ ꯐꯖꯩ ꯇꯣꯡ ꯐꯖꯔꯕ꯭ꯔꯣ ꯐꯖꯅ ꯑꯩꯗꯤ Si ꯌꯥꯍꯜꯂꯣ si kala hapura. 이마 ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯛꯑꯅꯨ Lapsa pura. ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯣ ꯁꯣꯝꯂꯥ Kanano. ꯁꯥꯎꯔꯕꯣ ꯁꯥꯎꯔꯕꯣ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦꯅ ꯂꯣꯏꯔꯦ ꯁꯤ ꯄꯨꯊꯣꯔꯛꯑꯗꯣꯝꯅꯤ ꯃꯌꯥꯏ ꯀꯥꯟꯗ ꯆꯥꯗꯣꯏꯅꯤ ꯌꯥꯔꯦꯀꯣ ꯀꯩ ꯇꯣꯡꯕꯁꯦ ꯁꯤꯅ ꯁꯤꯡꯖꯨ ꯁꯂad ꯑꯦꯛꯁꯇ꯭ꯔꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯈꯤꯇꯪ ꯀꯣꯠꯅꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯥꯛꯑꯗꯣꯝꯅꯤ ꯆꯪꯉꯛꯑꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯝꯄ꯭ꯔꯥꯁꯤꯒ ꯈꯤꯇꯪ ꯈꯥꯏꯁꯦ Kapauri ne. ꯌꯦꯟ ꯆꯥꯔꯒ ꯍꯋꯥꯏ ꯇꯦꯁ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣꯅꯅꯦ ꯀꯩꯅꯣ ꯁꯪꯃꯥꯏꯒꯤ ꯃꯥꯟꯗꯦ ꯃꯔꯥꯝꯕꯨ ꯃꯥꯟꯗꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯤꯗꯥꯛꯁꯦ ꯃꯥ ꯍꯤꯗꯥꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯕꯥꯒꯤ ꯍꯤꯗꯥꯛꯁꯦ ꯍꯩꯔꯝꯗ꯭ꯔꯤꯕꯣ ꯌꯦꯟꯅꯤ ꯆꯥꯛꯍꯥꯎꯁꯤꯗꯤ ꯂꯥꯁꯇ ꯑꯗꯨꯝ ꯌꯥꯏ ꯀꯥꯎꯂꯦꯟ ꯆꯝꯄ꯭ꯔꯥ ꯇꯧꯅꯤꯡꯉꯗꯤꯅꯦ ꯁꯂꯥꯗ ꯀꯩꯀꯩ ꯆꯥꯕꯗ ꯆꯝꯄ꯭ꯔꯥꯁꯦ ꯑꯩꯈꯣꯏꯗ ꯄꯥꯟꯕꯗꯨꯅꯦ ꯑꯩꯅ ꯌꯣꯛꯁꯜꯂꯒ ꯊꯝꯕ ꯁꯤꯅ ꯁꯤꯡꯖꯨ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏ ꯌꯥꯔꯦ ꯑꯁꯤꯗꯁꯨ ꯂꯩꯔꯦ ꯄꯨꯈꯝꯗ ꯆꯟꯗꯦꯅꯅꯦ ꯉꯥꯒ ꯇꯧꯕꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯕꯥꯔꯣ ꯃꯥꯗꯤ ꯉꯁꯤ ꯉꯥ ꯆꯥꯗꯕ ꯅꯨꯃꯤꯠ ꯊꯥꯡꯖ ꯃꯥꯏ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯈꯜꯂꯒ ꯇꯧꯔꯤꯅꯦꯕ ꯀꯥꯏ ꯉꯥ ꯆꯥꯗꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯗꯤ ꯐꯝꯐꯝꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯐꯝꯃꯛ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤꯗꯣ Aina sai imu da sai harabani. ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝ ꯂꯥꯛꯑꯣ Pian tha sai ba. ꯁꯤꯅ ꯅꯨꯡꯉꯥꯏ ꯍꯋꯥꯏꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯐꯝꯃꯣ ꯑꯃ ꯁꯥꯔꯒ ꯅꯪ ꯂꯣꯏꯗꯕ ꯍꯋꯥꯏ ꯑꯃꯨꯛꯒꯤꯁꯦ ꯁꯤꯒꯤ ꯆꯒꯥ ꯈꯤꯇꯪ ꯌꯥꯎꯕꯁꯦ ꯑꯩ ꯆꯥꯒꯦꯅ ꯍꯥꯄꯛꯄꯅꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯒꯥ ꯆꯥꯔꯝꯃꯣꯏ ꯇꯣꯝꯕ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯃꯥꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯩ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯃꯥꯏ ꯄꯨꯈꯝꯗꯣ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯏꯟꯖꯥꯡꯁꯤ ꯂꯧꯊꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯧꯊꯗ꯭ꯔꯤꯌꯦ ꯃꯥ ꯇꯣꯝꯕꯒꯤ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯂꯥꯗ ꯌꯥꯎꯗ꯭ꯔꯤ
무제나 빠야 까빠 라페 까피 까피 거야 이러면 하고. 팥룸도 해봐. 알게 잘 돼. 근데 하나 하고. 이게 뭐나 나도 빠 시시나네. 짬프라기 마지. 아게 ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯎ이 까까 그래 여기 ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯃꯨꯜꯍꯜꯂꯒ ꯑꯩꯅ ꯏꯁꯤꯡꯗ ꯌꯣꯛꯑꯒ ꯊꯝꯕꯗꯣ. 자동기도 작게 그러니까 와 셀로 이거 해야 하네. 바시 마루시데 하우라니 भैया matun haura da ni kai gin harra libagi mayon thok ma ngai ya komla cham da ni man 복다 원지라 kin hapse 그리 엄마 레버도 블루 컬러의 카툰 좀 레버도. 먹으라고요. 아, 먹고도 그러고도 하이나오. 근데 미 아이 해서 말 나오고 괜찮다 비도도. 근데 말 먹으라. hai con này chả 야리야. 진짜 님 ngoài tiếng của tôi nung ngoài bây giờ nè. 자, 와리디 누아이다버디 오이바. 너가 마야 녹은 버디가 너수 오이바 없네거든. Mai muốn hay thì biết sao tôi sẽ làm cái đi mà nhiều cái này luôn tôi xem bằng cái nắm sâu từ ra đây qua cái 그래 liệu 저거 방금 하필. xem tôi được 지금 엄마가 사이반이네 생각보다 누아이를 해보세. ok nó đó chứ cái gì 응. 그래서 너는 하필. hay gì để xem nó phải giúp mình học sao 하이기만은 들어가서 생각보다. khi thì nó gì hay à quên em đi dùng đôi đã ta dùng đi ta dùng đi chỉ pin cái này dùng đôi đã 자, 좀 이제 잘 나오거든. 그러니까 좀 따가지고 좀 돈을 봐. 막 힘이 안 돼. şimdi 시간 잘 남아도 좋아요 şimdi 파자인 힘이 안 돼. 혼자. 지수랑 먹는 게 중요해요. 베이징 가봐 윤도 반다 이거네. hay bữa hồi đó lumbu 사비니지. lumbu 사비디네. 자고먹이 때부터 지니 하나 이싱 소도가 하나 하프레나. 아, 그거 tum가가 하프레나. năm la nó sẽ ăn 이싱도. kallangan makahap. Kumay kallangan tayo hakti ka na mình 그래서 아이디안 가는 게 아이디 꼭도 좀 많이 싸러 가는 이제 제가 라이트 하고 của em thì cũng phải đi cả nóng đâu cái rồi chẳng ni ba se ko 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 ne thalo 는 달라거든. moi mari ko thalo của cái chiếc túi mà em kỳ 찍답니다. chỉ ko pau hay là chỉ ko ni sin na ko pau lại chỉ đi ko cháu lại chỉ đi 찍브레네. buồn thế là có cái khuỷu ngưng các bạn sao cất lên nè 나일로 비슷해 내 돈이랑 그다. man đây được cái sao ăn 도티 애나 갑자니까 했더니 아이 양도버세 많이 타먹겠고 아이 북탈레 양도버타게 하려면 농아요. cha cái ông tôi mang đi chị 야래 시 타오라시 아이게 시 그냥 양도버세 싱게 북암 타 cái 쌈프라니 쌈프라시 싸고 먹이 따뜻 tubuda thongminga cái gin harra 참 비자딘 갈래. 싸기ba mayam khara tumnaba ma porei. ꯑꯗꯩꯗꯨꯗ ꯀꯩꯅꯣꯅꯤꯗ ꯑꯣꯖꯥꯅ 74 75ꯗ ꯎꯕꯗ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯂꯣꯏꯕ ꯃꯈꯜꯗꯣ 인ꯕꯒꯤ 시스템 ꯑꯃ ꯂꯩꯔꯦꯕ ꯀꯅꯥ ꯑꯃꯅ ꯏꯁꯤꯡꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕ ꯑꯃ ꯏꯁꯤꯡꯗ ꯄꯣꯠꯂꯣꯏꯕꯗꯤ ꯏꯁꯤꯡꯗ ꯂꯪꯗꯔꯒ 드사. 세. mi lạc rồi ta rồi 인증한 거 같아. người đi mà không có cái nào 오자기네. 엄마 가보겠는데 엄마 하피기세. 시 하빠세. hấp cho đừng có bao giờ 허분 팔아드시나. phải đấy bác rồi 빠이. 하? ở quê biết mama đi chào về kem luôn mẹ luôn vậy 이거 심하겠네. lấy đó 이거 지금 이제 맡았다 와리면 말해.
ꯋꯥꯠꯂꯝꯒꯅꯤ ꯑꯄꯥꯛꯄꯁꯤꯅꯅꯦ ꯃꯄꯨꯡ ꯐꯥꯔꯕꯣꯏ ꯅꯤꯡꯉꯤꯕ ꯇꯣ ꯀꯣ ꯆꯥꯎꯋꯤ ꯑꯄꯥꯛꯄꯁꯤꯅ ꯑꯗꯨꯝ ꯆꯥꯎꯕꯣꯏ ꯅꯤꯡꯗ꯭ꯔꯣ ꯅꯤꯡ ꯂꯩꯁꯦ ꯍꯌꯦꯡ ꯍꯦꯛꯇꯣꯏꯔꯥ ꯂꯩꯁꯦ ꯑꯩꯈꯣꯏ ꯀꯣꯟ ꯍꯦꯛꯑꯁꯨ ꯌꯥꯔꯦ ꯂꯩꯔꯣ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯔꯨꯝ ꯀꯣꯟꯗꯣꯔꯥ